ꯑꯩ ꯐꯕꯒꯤ ꯀꯥꯟꯅꯕꯒꯤꯅꯦ ꯑꯩ ꯐꯩ ꯍꯥꯏꯁꯦ ꯑꯗꯨ ꯐꯠꯇ꯭ꯔꯒꯗꯤ ꯐꯠꯇꯦ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯤ ꯁꯤ ꯑꯩꯈꯣꯏ ꯇꯥꯃꯣꯖꯣꯗꯒꯤ ꯂꯧꯐꯝꯁꯤꯗꯩꯗ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯐꯥꯔꯝꯁꯤꯗꯩꯗ ꯑꯩꯈꯣꯏ ꯂꯥꯛꯆꯔꯀꯥꯟꯗ ꯇꯥꯃꯣꯗꯒꯤ ꯑꯣꯏꯕ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯕꯦꯁꯄꯥ ꯑꯗꯒꯤ SLRꯅꯆꯤꯡꯕ ꯑꯩꯈꯣꯏ ꯀꯥꯞꯆꯈꯤꯕ ꯃꯐꯝꯗꯨꯅꯤ ꯑꯗꯣ ꯑꯌꯥꯝꯕꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯛꯊꯦꯡꯅꯅ ꯍꯥꯏꯗꯤ ꯄꯥꯎꯗꯝ ꯈꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯈꯤꯕ ꯍꯤꯗꯥꯛꯁꯤꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯣꯔꯣꯛꯁꯤꯡꯁꯤꯗ ꯇꯥꯃꯣꯗ ꯀꯩꯀꯩ ꯑꯄꯦꯟ ꯄꯦꯟꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯆꯤꯡꯕꯗꯨ ꯂꯧꯖꯒꯦꯅ ꯂꯥꯛꯆꯕꯅꯤ ꯇꯥꯃꯣ ꯃꯃꯥꯡꯗ ꯀꯥꯞꯄꯤꯈꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯁꯤꯖꯤꯟꯅꯈꯤꯕꯁꯤꯡꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯌꯥꯎꯕ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯇꯥꯃꯣꯗ ꯍꯥꯏꯗꯤ ꯀꯔꯝꯕ ꯍꯥꯏꯗꯤ ꯔꯤꯖꯜꯠꯁꯤꯡ ꯊꯣꯛꯄꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯇꯥꯃꯣ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯪꯅꯅꯕ ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯣ ꯃꯃꯥꯡꯗ ꯀꯥꯞꯈꯤꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯊꯣꯏꯗꯣꯛꯄ ꯄꯦꯟꯗꯕ ꯂꯩꯇꯦ ꯁꯤꯖꯤꯟꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯀꯥꯟꯅꯕ ꯐꯪꯉꯦ ꯂꯩꯖꯩꯕꯀꯣ ꯁꯤꯅ ꯉꯟꯅ ꯊꯥꯕꯅꯤ ꯃꯣꯏꯁꯨ ꯍꯧꯖꯤꯛ ꯐꯖꯅ ꯐꯔꯦ ꯁꯤꯅ ꯉꯟꯅ ꯊꯥꯕꯅꯤ ꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯄꯥꯜꯂꯦ ꯍꯦꯛꯄꯗꯤ ꯍꯦꯛꯇ꯭ꯔꯤ ꯍꯦꯛꯄ ꯌꯥꯔꯛꯀꯗꯧꯔꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤꯗꯤ ꯄꯦꯟꯗꯕ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗꯦ ꯑꯗꯨꯒ ꯀꯥꯞꯈꯤꯕ ꯈꯨꯗꯤꯡꯃꯛ ꯀꯥꯟꯅꯕ ꯂꯣꯏ ꯐꯪꯉꯤ ꯑꯣꯀꯦ ꯇꯥꯃꯣ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯊꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗꯅꯦ ꯍꯥꯏꯗꯤ ꯄꯤꯕꯤꯅꯤꯡꯕ ꯍꯥꯏꯗꯤ ꯁꯖꯦꯁꯟ ꯈꯔ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯏꯔꯣꯏ ꯂꯣꯏꯕ ꯁꯖꯦꯁ ꯇꯧꯕꯁꯦ ꯑꯩꯒꯤꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯐꯣꯇꯣ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯊꯥꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯖꯣꯏꯟ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯕꯅꯦ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯑꯗꯨ ꯅꯝꯕꯔꯗꯨ ꯑꯩꯉꯣꯟꯗꯁꯨ ꯂꯩ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯩꯕꯨ ꯈꯪꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯩꯗ ꯖꯣꯏꯟ ꯇꯧꯁꯟꯕꯤꯔꯒ ꯃꯣꯔꯣꯛꯇ ꯅꯠꯇꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯐꯧ ꯊꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯥꯏꯇꯥꯔꯦ ꯇꯥꯔꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯅꯥ ꯇꯤꯟꯅꯥꯁꯤ ꯀꯔꯤ ꯇꯧꯔꯒ ꯀꯔꯤ ꯐꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯀꯥꯞꯄꯤꯌꯨ ꯁꯤ ꯇꯧꯕꯤꯌꯨ ꯂꯤꯇꯔ ꯑꯃꯗ ml ꯑꯁꯨꯛ ꯌꯥꯝꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯕꯤꯐꯣꯔ ꯑꯦꯟ ꯑꯥꯐꯇꯔ ꯕꯤꯐꯣꯔꯗ ꯀꯥꯏꯗꯤ ꯍꯤꯗꯥꯛ ꯀꯥꯞꯇ꯭ꯔꯤꯉꯩꯒꯤ ꯂꯩꯅꯥ ꯇꯥꯔꯤꯉꯩꯒꯤ ꯐꯣꯇꯣ ꯄꯤꯛꯆꯔ ꯑꯃ ꯂꯧꯕ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯂꯧꯕꯤꯕ ꯑꯗꯣ ꯀꯥꯞꯈ꯭ꯔꯕ ꯃꯇꯨꯡ ꯈꯤꯇꯪ ꯐꯒꯠꯂꯛꯑꯀꯥꯟꯗ ꯑꯩ ꯁꯤꯕꯣꯛ ꯐꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯃꯌꯥꯝ ꯔꯤꯚ꯭ꯌꯨ ꯇꯧꯃꯤꯟꯅꯕꯁꯤꯅꯦ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯑꯦꯋꯦꯌꯔ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯩꯈꯣꯏ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯐꯠꯇ꯭ꯔꯒꯁꯨ ꯐꯠꯇꯦ ꯑꯗꯨꯝ ꯍꯥꯏꯖꯦꯕ ꯐꯠꯇꯦ ꯍꯥꯏꯕꯤꯌꯨ ꯑꯗꯒꯤ ꯐꯔꯒꯁꯨ ꯐꯩ ꯍꯥꯏꯕꯤꯗꯣ ꯃꯌꯥꯝ ꯑꯩ ꯐꯕꯒꯤ ꯀꯥꯟꯅꯕꯒꯤꯅꯦ ꯑꯩ ꯐꯩ ꯍꯥꯏꯁꯦ ꯑꯗꯨ ꯐꯠꯇ꯭ꯔꯒꯗꯤ ꯐꯠꯇꯦ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯤ ꯇꯥꯃꯣꯕꯨ ꯑꯩꯈꯣꯏ ꯑꯦꯒ꯭ꯔꯣꯒꯤ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯇꯥꯃꯣꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯇꯥꯔꯦ